Employeesing social media group ta YaodanabaLeingakna Khanghankhre Laibaki mayokta wangang group sing da yawramlagadi action lawganay Leingakki makhada thabak tawriba official sing Facebook, WhatsApp amasung atay chat group ta yawriba singna August 12 numidang wairam pung 3 phawbugi manungda toktrabade disciplinary action lawkhatkani haina Manipur Leingakki Special Secretary Home H Gyan Prakash na thadorok pachero lamana khangalagle Thokiba office memorandum aduda palliba wafam de Facebook, WhatsApp amasung atay chat group sing yauna formal amasung informal oiba social media platform kaya na tokhai tabagi wakhal sianba laibaki mayokta leiba state ki mayokta khunai asigi mayokta purup kanglup naiba amasung tokhai tabagi wafam de yumpham oiba state asigi law amasung order loina nang ingna tapna leiriba khunai asida charangna ba thokhanba yaba thabak kaya chathaba thengnare haire Group sing asigi member sing na makoigi agenda sing adu sandokna ba masung miyam da yahonana ba aran ba ipaw sing sandok ba purup masel gi rang thokon ba yaba wafam sing video sing gi khuthang da sandok pa loina na asigumba public domain da leitaba aran ba ipaw kaya sandok pa da sisinare amarom da sigumba group sing asida Leingakki senior official sing yauna official kaya masa khangna natraga khangdana yawsinduna Haktheng nana natraga nakoi nana tokhai taba laibaki mayokta state ki mayokta khunai gi mayokta masung khaibok tabagi wakhal sandokpagi thabakta saruk yabagi paw leire Leingakki employee amana tawpham thoktabada makhoina sigumba platform sing adu da saruk yasinba sharing tawba comment pibana singba chathare haiba khangle asigumba thabak asida Leingakki official singna yawsin bai base all India service Conduct Rules 1968 ki Rule number 5 amasung 7 gi manungda ama natraga animag punna khongaw na bane loina na Central Civil Service Conduct Rule 1964 gi Rule number 5 9 amasung 11 na pidiba kanglon sing khongaw na bane loina na disciplinary action phangpham tho ihai de maram asina Leingakki official sing asigumba group sing gi member oina ladiba sing na lakliba August 12 gi numidang wairam pung 3 phawbugi manungda Group sing asidagi tokna ba khangan baga loina na karigumba toktrabade mari lainaba logi matungin na disciplinary action lawkhatkani haina palle Asum gi blockade matam khara gi tokre All Tribal Student Union Manipur Asum gi thomi sing phajan khiba ma de ADC bill gi matang da Asum na satharakiba matam kaktaba economic blockade ngarang official oina loision khre Asum gi Department of Information and Publicity na thadorok pa sirola man hai blockade asina maram oiduna Miyam da piri basay theng sing asigi yanglaga matam kharagi oina handok pane blockade handok labasu atay atopa democratic oiba khongjang kaya lepalaita na sanction khigane Hill Areas Committee na recommend tawrakiba ADC Bill 2021 ase House na pukhanabagi wafam Leingakka hawkiba kumja 2021 ge November 15 da Asum gaya na cherol khuyek pinakhiba adu Leingakna thubada thabak to onthokadabane Asum na sangsilakwa khongjang singda sagatpagi damak Federating Unit sing busu thagat pa phongdorok le Congress ki rally na thinglaga BJP na chalan bage mukna khre Manipur Pradesh Congress Committee MPCC na sinduna Bisnupur District ta Azadi ka Gaurab Yatra ga mari leina pangthok pa khongsat amada Police na thingkiba masung sap manaba matamda BJP ki team amana bike rally lakpadana thingkidabagi matangda Congress workers singa police ka mukna khre Moirang da leiba INA complex ta Congress Party ki lusing basingna laika tuna ikai khumna ba utlaba tungda khongset adu haurakhe oinam phawba khongna chatkadaba khongset aduna ningthau khong thongkhong yorokbada Bisnupur District Police ki SP na lusing ba masing yamlab police kangbu amana thingkhe tanja adu da BJYM ge masing yamlaba thomi singna Imphal maikai dagi Moirang maikai tamna bike rally ama lakhe Congress ki rally chatpana thinglaga BJP gi kangbu na Satpadana athingba pidri basi karigino haina police ka chinda paudana rakhe Congress ki di rally satpa yabagi ayaba che yaude aduga BJP gi kangbu aside authority na rally chatnabagi ayaba pi haina police na phongdokhe adubu Congress workers sing na makhoi gi su permission pibi na ba che thai adubu ayaba pirakhidi haina wakat khe madugi tungda police na khongna satpadi yararoi gari do oina satpiro hairakpadagi khongsat adu loisan khe Congress workers sing ge khongsat aduga mari leina na MPCC ki President ke Megachandra na haikhe BJP na India da Leingaklakpadagi potsai gi mamal ka hena wangkhalakpa amade puba thangba ngamloidaba tax lawriba sida warba micham yam gi damak amadi thabak phangdaba naharol singge Congress Party na leptuna lantheng nagane lamdam asigi damak khongpham sena lepnaba amade India bu ningtamnaba honabada chauba thodang lawramba athoba singbu ningsing baga loina na makhoi ge mafam da ikai khumna ba utpagi khongsada se pangthok panai
loinana khongset asida BJP Leingakna lamdam asida potsai mamal tanghanduna miyambu wahaliba sigi matangda miyamga unagane. Nitish Kumar Bihar gi Chief Minister oina wasak laukhre. BJP gi MLA amata saruk yakhidre. JDU gi lusingba Nitish Kumar ngarang yumsa kaisa numita Bihar gi Chief Minister oina wasak laukhre. Ing 2000 da Nitish Kumar ahanba Chief Minister oina wasak laukraba matungda ngarang wasak lauriba sina mahaki oina de Chief Minister oina wasak laubase nipan laksubane. JDU Manipur State Unit ki mifam pangthokre center gi lusingba singi ingit ngaire. NK Group ki lam yonthoklaga investor singi sel singlaga ne hauki ba sahi 2020 ki June thada gi hauki ba NK Group Private Limited ki chairman yaidi poktage nong saibam sanjitna moirang gold loan committee da chaliba tha sige kun manga fawgi manung da phawrok traga de chairman gi lam committee ani gi ming da onsinduna lairiba se yonthoklaga walhoriba customer singi senpham pithoklaga ni haina moirang gold loan committee gi vice president ahong sangbam surjit kumanna phongdokhre. Wafam ase ngarang moirang gi kaifarot ta pangthokpa pawgi mifam ama da phongdokhibane. Surjit kumanna makata na hai sem kiba gold loan asigi Rule and Regulation hongdokhibadagi NK Group Private Limited asigi moirang branch da yauba gold loan mayamna committee asi semkhibane. Chairman ga meeting kaya ama pangthokhe loisilakpata committee ga chairman ga yasinaba purakhe. Yasinaba dudi security wainaba committee gi mingda wansinaba lamgi pata ani sinarakhe. Haujik lamgi pata asi committee gi mingda onba loire maramaduna thabak asi loisinba yanaba chairman ka committee ga tha asigi taraga manga phawbugi manungda pau phawrakadabane. Karigumba chairman na pau phawraktrabade committee na makata ba thabak paikhatpada chairman gi wakat lauroi stop payment gold loan asigi waina thada lising ani hulle. Committee asida member punna chamapan ga marfu draga mapan lai karigumba member singna thariba matam asigi manungda chairman na pau phawraktrabade chairman na pirakhiba lamgi pata ani asi yonthoklaga phangawdriba member singda yenthoklagani haina su makata na phongdokhe. Paugi mifamdu da committee gi thomi kaya su saruk yakhe. Masanupi ikai khumnaba mangan kiba mapa jail yaukhre. Masamang na hekpoksaba masanupi bu ikai khumnaba mangan kibagi maralda haukiba August 3 da Thawbal Women Police na faduna police custody da lerakiba mapa ngarang special judge pokso Thawbal gi court na judicial remand da jail da thajankhre. Amarom da Thawbal Women Police na faduna police custody da leriba rapist asi ngarang Thawbal gi court ta puthorokani tabada maikai adom gi tongan ba maira pai bilup kayana court ta thomjilaktuna mara leiba rapist thawi yanduna hatpagi chairak piyu natraga rapist aikhoi gi khutta sinau haina kholaw kaya lauduna akanba khongjang sanction khe Thawbal court ta sangsilakiba maikai adom gi maira pai binupi lup sing adubu masing yamlaba Thawbal district ki police ki team sing amade additional SP operation o wangkhomba yauna athingba thamduna khongjang adu laksan khe. Masamang na hekpoksaba machanupi bu ikai khumnaba mangan kiba mapabu sibagi chairak piyu haina sangsilakiba khongjang adu da asok apandi yaukhiba leite haire. Nupi macha amada hanjin sexual assault chathagiba mapubok police custody da thamkhre. Mamang sahi gi November thada sahi taragani thoirom surabi nupi macha amada hanjin sexual chathakre haiba mapubok Imphal East ki Paurabi mayai lekai dage nongthongbam madumangol sahi hompuga manga apokpa laikhidraba N Ibohol special just pokso Imphal East na tha asigi taraga taruk phawba numit taruk ne Imphal East ke women police station ki custody da thamnaba court na Khanghankhre. Thokdok asigi matang da nupi macha asigi apokpi mapana Imphal East ki women police station na complaint ama langkhat khe. Complaint aduna haidibade mahaki macha nupi ase yumda mi leitabagi khudong saba lauduna mahaki mapana mamang sahi gi November thada hanjin sexual assault chathagi haide. Complaint adudagi police na accuse ase tha asigi tareta faduna wahong pahong chathakhe. Aduna JMIC Imphal East na accuse ase numit mari ni police custody da thamlakhe. Police na Imphal East ki Child Welfare Committee ki chairperson da iba report oina victim amadi accuse ase makata ba processing laukhanaba Khanghankhre. Police ki investigation aduga mari leinana victim amadi accuse animag tha asigi nipan da JNMs ke FMT da medical legal examination sing chathakre police ki wahong pahong aduda accuse asina police ta khumlaki ba wafam de mamang sahi gi November thada masunupi adu accuse asina maridak sexual assault chathaki haina khumkhe. Police na accuse asibu makhata ba police custody remand gi damak special just pokso Imphal East da puthorokhe. Police ki remand aduna hairibade
accused asi covid positive oibana police custody da thamna ba haijarakhe police ki remand adu taraba matung court na accused asi bu covid-19 ge protocol gi makhada tha asigi taraga taruk phauba numit taruk ni police custody da special judge pokso imphal is na order oina lauthokre malem da no balaina kaya thorokli basigi maru oibade climate change na ne study malem da covid-19 amasung monkeypox yauna anoba laina kaya thorokli basigi maru oibade climate change na ni haina journal nature climate change na phongkiba study report amana haire aroibada tabiri bapum namakpu thagachari